ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯥꯕꯜꯁꯨ ꯊꯣꯛꯂꯤ, ꯅꯣꯡꯁꯨ ꯍꯩꯊꯔꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯃꯤꯄꯥꯏꯅꯈꯤ. ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ. ꯅꯨꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯎꯔꯩꯈꯣꯝꯕ ꯅꯣꯡ ꯀꯟꯅ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ. ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯜ ꯈꯨꯗꯥ ꯑꯃꯗ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯦꯟꯗꯨꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯕꯨ ꯇꯥꯏꯅꯔꯛꯏ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯩꯃ ꯃꯍꯥꯛꯄꯨ ꯇꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯁꯨ ꯎꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯥꯎꯒꯠꯂꯛꯂꯤ. ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯎꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯎꯍꯪꯂꯛꯂꯤ. ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯎꯔꯩꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯖ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯌꯦꯡꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯂꯣꯏꯅꯃꯛ ꯀꯪꯍꯟꯈꯤꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯏꯁꯤꯡ ꯍꯥꯏꯕ ꯏꯁꯤꯡꯁꯦ ꯑꯃꯠꯇ ꯎꯍꯟꯕꯤꯔꯒꯅꯨ. ꯂꯥꯏꯖ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯕꯗꯣ ꯑꯩ ꯃꯇꯝ ꯈꯔ ꯌꯦꯡꯖꯒꯦ. ꯑꯗꯨꯅ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯏꯁꯤꯡ ꯍꯥꯏꯕ ꯏꯁꯤꯡꯁꯦ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯔꯛꯂꯒꯅꯨ ꯍꯥꯏꯖꯔꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯔꯥꯏ ꯂꯩꯃ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯋꯥꯐꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯍꯩ ꯑꯁꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯎꯠꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ. ꯂꯩꯋꯥ ꯃꯟꯇ꯭ꯔ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯧꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯇꯝ ꯊꯥꯔꯝꯂꯒ ꯏꯔꯥꯏ ꯂꯩꯃ ꯏꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ. ꯅꯨꯃꯤꯠ 30ꯅꯤ ꯑꯁꯤꯗ ꯎꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯩꯈꯣꯝꯕ ꯅꯍꯥꯟꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯖꯔꯛꯄ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ. ꯃꯍꯥꯛꯅ ꯂꯥꯏꯖ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯀꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯌꯥꯗꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯄꯥꯠ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯌꯥꯕꯤꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯪꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯕꯨ ꯇꯥꯏꯅꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ. ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯦꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯤ. ꯎꯔꯩꯈꯣꯝꯕ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯑꯝꯕꯤꯀꯥꯗ ꯑꯕꯣꯛ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯑꯗꯨꯕꯨ ꯑꯝꯕꯤꯀꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯨꯝꯗꯦ. ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ. ꯎꯔꯩꯈꯣꯝꯕ ꯑꯝꯕꯤꯀꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ. ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯝꯕꯤꯀꯥꯅ ꯈꯪꯂꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯝꯕꯤꯀꯥ ꯎꯔꯩꯈꯣꯝꯕꯅ ꯇꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯀꯥꯈꯠꯄꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯆꯩꯅꯥ ꯐꯪꯗꯨꯅ ꯅꯥꯍꯦꯔꯤꯕꯅꯤ. ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯛꯄ ꯋꯥꯍꯪ ꯑꯗꯣ ꯈꯨꯝꯕ ꯉꯝꯈꯤꯗꯕꯅꯤ. ꯃꯁꯤꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕꯅ ꯃꯕꯣꯛꯀꯤ ꯃꯤꯍꯨꯟ パꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯝꯕꯤꯀꯥꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯈꯤ. ꯃꯁꯤꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤꯒꯦ ꯇꯧꯏ. ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯕꯣꯛꯅ ꯈꯨꯔꯥꯏꯗ ꯈꯔ ꯇꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ. ꯃꯗꯨ ꯎꯕꯗ ꯎꯔꯩꯈꯣꯝꯕ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯕꯣꯛꯀꯤ ꯈꯨꯔꯥꯏ ꯑꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ ꯑꯝꯕꯤꯀꯥꯅ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯑꯗꯨꯕꯨ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯃꯤꯇꯦꯛ ꯃꯤꯔꯧ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯎꯔꯩꯈꯣꯝꯕꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯂꯣꯟꯅ ꯌꯦꯡꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ. ꯃꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ. ꯑꯗꯨꯝꯅ ꯆꯩꯕ ꯃꯇꯝꯗ ꯎꯔꯩꯈꯣꯝꯕ ꯃꯁꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯕꯪ ꯕꯪ ꯀꯥꯔꯤ. ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯁꯜꯂꯛꯂꯤ.
aduga ngaharwai angang oiringai matamda mahan onkhiba hingsa yaitama malaba laimu ado olake towi madu ubada ambika yingbadu kamdaduna kijaraduna mahak mamit usenduna khangi masidagidi Ureikhomba hanubi asina karibu toba ngamjarugabano khallaga magi kala yamna samu chakhi ambika hoi mayama ta haidana mahaksu kapchaduna mahaki laikhidraba mapuroiba nongthonbu ningsingjaduna kapi asumna tawduna matam madu haukhri mathangi nonga phum tarokli nonga phum tarokpa aduai aduda khul adugi yahonganba anganba thabak chatpa miyoising mathang loina haugatnarakli yamna ngaklibadi ngarang adu kanna suriba nong aduda leimaido amata chotlamdi aduga nong takhibagi mong amata toramdi masidagi lekai miyam aduna khangli ngarang ahi ngasida kariguma thabok amadi sodana tolamlagani aikoina mapan thoknabagi damakta yumda changchinduna lainabagi damakta karigumba thabak amati Ureikhomba sodana tolamlagani haibase mayamna khangnari masidagi mayam ado hoi mai amata haidana magi thabak chanakri numit adugi ayuki pung 8 muk tarakpa adwaidani khulgi ahal laman jauna naha kharaga loinana arubu wa ama khanarami wa khananainaba aduda Ureikhomba su laktuna yawrori Ureikhomba yawba do mayam kaya pamlamdi mayamna khanagadoriba wafam masi Ureikhomba ki matangdani maramaduna mahak yawba do pamlamdi adubu meeting tawgadoribani haiduna mi punchiluraga tawduna di tokpa yadabarina wa wakha taraktuna meeting adu hori aikoigi lekai khullasida tarokliba sibu karino ngarangsu nong tap taba makhai taraga ayuk nongalakpada karimda toromdi aduga hena ngaklibana numida ngathengba adudabu thabal fajana thoi thabal marak aduda nongna aduki matik haitharibani khangre lekai asida tawribasi phatraba masaki ta khanba migi mangnabada tawpa phatkidraba amaiba amana tawhanba soidana wairamgani amaiba do khoina khek khanglakpaga khullasida lehenbadi yai lairadana mongaksamdo kaktuna hatkadoribani khuladugi naha amana harepipa wafam adu tabada Ureikhomba masa ado khangsau sawi adubu mayam lairiba aduda wadi nganglamdari mahakna yumlumda adumak chakhri Ureikhomba chakhibado mayamsu jengduna lehawi masidagi da halamana tawrisiyo masada palabanina saura male chakhre kanade khulasida lairiba miyam punamak tabiu karsulai taba nga nupa masa mana aikoida asumna wat naibase kaya pamdi hauji yengu turalgi sing punamak kangkhri aduga aikoina hadakta tawriba sauraba khulasigi pukhi asisu ising kangkhri maluda natana aikoi hoji ising thaningai chaningai amata laitri khulasigi nupa ayamba thangnaba khuldagi ising dorukani haiduna ngasai ayuktagi chatnakhri asumna sum taruktuna aikoi kayam kuina khulasida himkigani khulasai mama hangtaktagi hauna amaiba singna mathang ot naiduna talakli loiba khamba nairodaba lanpham amagum yengo mamang thaktasu tawri remana lekai khullase upun taba makhai naikhaiba haibato naikhairam labani marudagi lemhoba miyoi sing awana tahoba khara lemhoba sing aduna haujik barjalalgi macha nupa Ureikhomba sina aikhoida mu olari maduna aikhoidi khullase thadoklaga chatkhibana phagadra haiduna khale khulase leihaibe khul na trele ahal adugi wa tabada mathawna phaba marinjin khaba makhoi nupa macha amadi khul adugi pangal kalban hasingna wafam ado yanindabagi monda karigidamakta Ureikhomba pukiduna aikhoina khulase thadoktuna chatkani ipa ipuna thambiramba yumpham karigidamakta hundokani madugi mahutta lekai khulase da tongan taraba phatanaba tawriba amaiba Ureikhomba bu aikhoi mayam changduna mawana tanthokhigadabani aduduga mahak tathokrabagi tungda ingna singna aikoi punna leiminagadabani aduna kanade ngasimak haujimak Ureikhomba bu aikoi mayamna phaduna ngasi nongmani di mahak bu wafam sana thamlasi mahak bu losanduna phajanduna thamlabagi tungda lekai asida tawriba se karigumba pharakpa thoklabadi mahakna tawbana haibase chumgadoribani aduga lekai khullasi da tawriba phattaba punamak Ureikhomba bu phajanduna thamlaba phawbada asum tawduna leiragadi Ureikhomba tawba natte haibase chumgadoribani maramaduna Ureikhomba bu phajanduna nongmani ni humniti mafam amata thamsi aduga changyeng ama yithokpunati chumgani wafam adu tabada ahal lamana hai karigidamakta adumna changyeng tawgadoribano thokliba tawriba khudimak Ureikhomba tawhallibani haibase aikoi loinamak khangnaraba ngakan maruda mahakwa amu phajandana pumsindana parikya lobagi matam laiti
ꯃꯔꯝ ꯑꯗꯨꯅ ꯎꯔꯩꯈꯣꯝꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯍꯥꯏꯒꯗꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯆꯠꯈꯤꯒꯗꯕꯅꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯈ꯭ꯔꯤꯕ ꯆꯍꯤ ꯈꯔꯗꯁꯨ ꯌꯦꯡꯉꯨ ꯑꯔꯨꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯇꯨꯅ ꯀꯌꯥ ꯋꯥꯅꯈ꯭ꯔꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯁꯤꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯎꯔꯩꯈꯣꯝꯕꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯑꯁꯣꯝꯅ ꯃꯌꯥꯝ ꯑꯗꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯉꯔꯥꯡ ꯂꯥꯡꯅꯔꯕꯒꯤ ꯇꯨꯡꯗ ꯎꯔꯩꯈꯣꯝꯕꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯐꯥꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯋꯥꯔꯦꯞ ꯂꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯌꯥꯅꯔꯗꯨꯅ ꯃꯌꯥꯝ ꯍꯧꯅꯔꯗꯨꯅ ꯎꯔꯩꯈꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯑꯗꯣ ꯎꯔꯩꯈꯣꯝꯕꯗ ꯂꯩꯔꯤꯕ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯎꯔꯩꯈꯣꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯔꯤꯔꯣ ꯉꯁꯤꯗꯤ ꯃꯤꯌꯥꯝꯁꯤ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯍꯨꯞꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯝꯕꯤꯀꯥꯗꯤ ꯉꯔꯥꯡ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯅ ꯑꯍꯜꯒ ꯑꯣꯏꯔꯦ ꯑꯅꯥ ꯂꯣꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯂꯩꯔꯤꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯝꯕꯤꯀꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯎꯔꯩꯈꯣꯝꯕꯗꯣ ꯊꯋꯥꯏ ꯁꯥꯗꯅ ꯁꯤꯡꯂꯒ ꯁꯤꯖꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯊꯣꯛꯂꯤꯕꯅꯤ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯎꯔꯩꯈꯣꯝꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯕꯣꯛꯇ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥ ꯉꯝꯗ ꯃꯁꯥ ꯑꯗꯣ ꯁꯦꯛ ꯁꯦꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯝꯕꯤꯀꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯃꯌꯥꯝꯅ ꯊꯣꯡꯒꯥꯜꯗꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯠꯅꯔꯗꯨꯅ ꯃꯌꯥꯝꯅ ꯑꯝꯕꯤꯀꯥꯗ ꯅꯁꯨ ꯅꯨꯄꯥ ꯎꯔꯩꯈꯣꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯍꯣꯏ ꯂꯥꯎꯗꯨꯅ ꯅꯥꯍꯟꯕ ꯃꯗꯨꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯍꯟꯗ꯭ꯔꯦꯗꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯀꯗꯥꯏ ꯅꯁꯨ ꯅꯨꯄꯥ ꯎꯔꯩꯈꯣꯝꯕꯗ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯑꯝꯕꯤꯀꯥꯗ ꯉꯥꯡꯂꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯎꯔꯩꯈꯣꯝꯕꯕꯨ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯛꯏ ꯎꯔꯩꯈꯣꯝꯕ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯂꯛꯏ ꯎꯔꯩꯈꯣꯝꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯤꯕꯒ ꯁꯥꯔꯗꯅ ꯐꯠꯇꯕꯗꯤ ꯃꯍꯥꯛ ꯃꯄꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯔꯩꯈꯣꯝꯕꯕꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯄꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯤꯡꯊꯔꯛꯂꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯕꯨꯠ ꯁꯥꯟꯅꯕ ꯑꯃꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯅꯣꯡ ꯇꯥꯕꯗꯧꯅ ꯌꯥꯝꯅ ꯀꯟꯅ ꯍꯩꯊꯍꯜꯂꯒ ꯅꯣꯡ ꯇꯥꯍꯟꯗꯕ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯇꯨꯔꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯀꯪꯍꯜꯂꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯔꯩꯈꯣꯝꯕꯗ ꯉꯥꯡꯉꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯃꯌꯥꯝꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯎꯔꯩꯈꯣꯝꯕꯒꯤ ꯇꯥꯠꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯗꯨꯅ ꯎꯔꯩꯈꯣꯝꯕꯗ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯎꯔꯩꯈꯣꯝꯕ ꯅꯍꯥꯛꯅ ꯅꯠꯇꯦ ꯑꯃꯗꯤ ꯃꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯁꯨ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯣ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯁꯟꯒꯅꯨꯀꯣ ꯑꯩꯈꯣꯏꯅ ꯅꯪꯕు ꯑꯃꯨꯛ ꯆꯪꯖꯐꯝ ꯄꯤꯔꯛꯀꯅꯤ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤ ꯌꯥꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯔꯩꯈꯣꯝꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯎ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯎꯔꯩꯈꯣꯝꯕ ꯃꯁꯥꯗ ꯀꯔꯤ ꯑꯃꯠꯇ ꯄꯨꯗꯕꯤꯗ ꯑꯗꯨꯝꯏꯍꯤꯡ ꯍꯤꯡꯅ ꯊꯣꯡꯒꯥꯟ ꯊꯣꯛꯈꯤ ꯎꯔꯩꯈꯣꯝꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯐꯤꯔꯣꯜ ꯈꯔ ꯄꯨꯅꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯈꯔꯗꯤ ꯉꯛꯄ ꯄꯣꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯎꯔꯩꯈꯣꯝꯕ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯝꯕꯤꯀꯥꯅ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯟꯅꯔꯛꯄꯗ ꯑꯝꯕꯤꯀꯥꯅ ꯃꯌꯥꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯈꯠꯂꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯗꯨꯅ ꯑꯝꯕꯤꯀꯥꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ
ꯃꯥꯅ ꯎꯈꯤꯕ ꯑꯃꯗꯤ ꯎꯔꯩꯈꯣꯝꯕꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯎꯔꯩꯈꯣꯝꯕꯁꯦ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯉꯝꯕꯤꯅꯕ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯄꯨ ꯉꯝꯕꯤꯅꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯎꯔꯩꯈꯣꯝꯕꯕꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯎꯖꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯝꯕꯤꯀꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ꯫ ꯑꯝꯕꯤꯀꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯏꯅꯤ ꯆꯨꯝꯃꯤꯅꯤ, ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯇꯥꯛꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯒꯅꯤ꯫ ꯍꯧꯈꯤꯕ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯄꯤꯔꯝꯂꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯍꯩꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯈꯨꯜ ꯑꯁꯤꯗ ꯑꯆꯧꯕ ꯍꯣꯗꯣꯅꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯗꯣ ꯑꯩ ꯈꯪꯏ, ꯑꯗꯨꯅ ꯑꯩꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯅꯗꯨꯅ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯈꯟꯅꯕ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯒꯤ ꯂꯩꯐꯝ ꯈꯪꯂꯤꯕ ꯑꯍꯜ ꯑꯁꯤꯒ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯃꯛ ꯆꯠꯈꯤ, ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯊꯤꯟꯊꯕꯗ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯜ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯤ꯫ ꯁꯣꯝꯗ ꯎꯔꯩꯈꯣꯝꯕ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯃꯍꯥꯛ ꯀꯥꯈꯠꯇꯨꯅ ꯆꯤꯡꯗꯣꯜ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯑꯣꯠ ꯅꯩꯒꯦ ꯈꯜꯂꯤꯕ ꯈꯨꯜ ꯑꯗꯣꯝꯗ ꯌꯦꯡꯊꯔꯛꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯩ ꯆꯠꯅꯔꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯎꯏ꯫ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯁꯂꯨꯞ ꯆꯠꯂꯤꯕ ꯑꯁꯤꯕꯨ? ꯃꯈꯣꯏꯒꯤꯁꯤ ꯃꯇꯣꯝꯇ ꯆꯠꯄ ꯀꯤꯗꯨꯅ ꯃꯈꯣꯏ ꯃꯁꯦꯝ ꯍꯧꯅꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯍꯧꯅꯗꯨꯅ ꯆꯠꯂꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯐꯩ, ꯈꯪꯒꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯀꯪꯈ꯭ꯔꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯈꯧꯒꯪꯅꯍꯟꯒꯦ ꯈꯪꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯍꯟꯒꯦ, ꯑꯗꯨꯒ ꯑꯀꯤ ꯑꯈꯪ ꯈꯔꯁꯨ ꯄꯤꯒꯦ꯫ ꯐꯩ, ꯁꯥꯊꯤꯕꯗꯒꯤ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯈꯨꯜ ꯑꯁꯤꯗ ꯀꯥꯞꯁꯤꯟꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯄꯗ ꯃꯈꯣꯏ ꯃꯁꯥ ꯄꯨꯝꯅꯃꯛ ꯎꯕꯒ ꯐꯥꯏꯕꯒ ꯇꯧꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯟꯊꯍꯟꯒꯦ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯎꯔꯩꯈꯣꯝꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗꯗꯤ ꯈꯨꯟꯖꯥ ꯃꯈꯣꯏ ꯅꯍꯥ ꯈꯔ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯈꯤꯕꯗꯣ ꯎꯔꯩꯈꯣꯝꯕꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯎꯔꯩꯈꯣꯝꯕꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯤ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯎꯔꯩꯈꯣꯝꯕ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯀꯔꯝꯕ ꯇꯝꯊꯤꯕ ꯃꯍꯤꯛ ꯃꯇꯥꯏ ꯊꯥꯖꯤꯟꯗꯨꯅ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯑꯣꯏ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ, ꯀꯔꯤꯅꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ? ꯇꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯅꯣꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯏꯔꯥꯏꯂꯩꯃ ꯏꯃꯥꯗ ꯊꯥꯅꯈꯤꯕ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯨ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯤ ꯏꯔꯥꯏꯂꯩꯃ ꯏꯃꯥꯅ ꯁꯣꯏꯗꯅ ꯉꯥꯛꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯕꯨ ꯀꯧꯕ ꯆꯠꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯈꯪꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯣ ꯁꯣꯝ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯆꯤꯡꯗꯨꯅ ꯑꯁꯨꯝ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯉꯍꯥꯟꯋꯥꯏ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯗ ꯅꯧꯍꯧꯅꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯂꯝꯕꯤ ꯑꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯆꯠꯂꯕꯗꯤ ꯃꯍꯥꯛ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯝꯕꯤ ꯆꯤꯡꯂꯤꯕ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯗꯣ ꯌꯥꯝꯅ ꯇꯠꯇꯅ ꯎꯏ꯫ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯒꯤ ꯃꯐꯝ ꯑꯗꯣ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯇꯥꯕ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯃꯈꯣꯏ ꯊꯨꯡꯂꯔꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯎꯕ ꯃꯇꯝꯗ
ꯂꯥꯛꯂꯤꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯊꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯀꯧꯕ ꯑꯃꯥꯏꯕ ꯑꯃ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯃꯤ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯗꯕꯨ ꯍꯪꯂꯤ ꯀꯔꯤ ꯀꯥꯟꯗꯕꯗ ꯋꯥ ꯃꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯊꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯐꯪꯖꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯑꯁꯨꯝ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯁꯪꯒꯣꯏꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯅꯥꯅꯣꯅꯦ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯂꯩꯔꯤꯕ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯥꯟꯗꯦꯗ ꯑꯩꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯤꯗ꯭ꯔꯥꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯛꯇꯛꯅꯅ ꯊꯤꯔꯛꯄꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗ ꯅꯤꯡꯉꯝꯗꯕ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯌꯧꯔꯛꯂꯒ ꯈꯪꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯂꯦꯞꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯃꯈꯣꯏꯁꯦ ꯄꯥꯕꯨꯡꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯅꯈꯣꯏ ꯑꯩꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯔꯥꯎ ꯇꯔꯥꯝꯅ ꯃꯈꯣꯏꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯀꯥꯈꯠꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯔꯤ ꯇꯅꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯎꯔꯩꯈꯣꯝꯕ ꯀꯧꯕ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯑꯣꯠ ꯅꯩꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯎꯔꯩꯈꯣꯝꯕꯅ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯂꯦ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕꯅꯤ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯕꯨꯡꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯞꯅ ꯑꯋꯥꯕ ꯄꯤꯔꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯀꯦ ꯈꯜꯂꯤ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯍꯥꯠꯀꯗꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯛꯇꯨꯅ ꯊꯝꯈꯤꯕꯅ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯆꯤ ꯆꯥꯍꯣꯜꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯝꯊꯤꯕ ꯂꯩꯅꯥ ꯀꯌꯥ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤ ꯍꯧꯖꯤꯛꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯀꯪ ꯊꯣꯛꯎ ꯍꯥꯏꯕ ꯂꯩꯔꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯀꯪ ꯊꯣꯛꯂꯔꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯣꯅꯦ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯏꯁꯤꯡ ꯀꯪꯕꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯁꯤꯡ ꯂꯩꯕ ꯆꯦꯟꯅꯔꯕꯅꯤ ꯃꯍꯥꯛꯅ ꯉꯝꯂꯤꯕꯕꯨ ꯀꯣꯔꯐꯨꯗ ꯁꯅꯥꯕꯨꯟꯗ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯌꯣꯛꯆꯕ ꯏꯁꯤꯡ ꯐꯥꯎꯕ ꯈꯨꯗꯛꯇ ꯀꯪꯂꯤꯕꯅꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯒ ꯑꯐꯕ ꯏꯁꯤꯡ ꯂꯧꯔꯨꯔꯅꯤ ꯈꯨꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯁꯤꯡ ꯑꯗꯨ ꯒꯔ ꯃꯌꯦꯡ ꯇꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯉꯛꯄ ꯃꯍꯩꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯏꯕꯨꯡꯉꯣ ꯉꯔꯥꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯅꯣꯡ ꯍꯩꯊꯩ ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯠꯇ ꯇꯨꯡꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯔꯨꯕ ꯃꯍꯩꯅꯤ ꯃꯗꯨ ꯏꯕꯨꯡꯉꯣꯅ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯃꯆꯥ ꯑꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯅꯤ ꯃꯄꯥꯕꯨꯡ ꯕ꯭ꯔꯖꯂꯥꯜꯗꯒꯤ ꯃꯍꯥꯛꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯁꯤꯗ
ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯎꯔꯩꯈꯣꯝꯕꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗꯣꯛꯂꯒꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯑꯩꯒꯤ ꯑꯁꯤꯗ ꯂꯦꯛꯂꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯍꯜ ꯑꯃꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ ꯃꯗꯨꯕꯨ ꯀꯝꯗꯧꯔꯤꯗꯅꯣ ꯅꯍꯥꯛꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯨꯡ ꯀꯔꯝꯕ ꯃꯇꯝꯗ ꯂꯨꯍꯣꯡꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯥꯛꯂꯤꯕ ꯍꯧꯖꯤꯛꯇ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯩꯒꯤ ꯑꯉꯥꯡ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯏꯅꯥꯎ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯅꯪꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯗꯕꯔꯥ ꯅꯍꯥꯛꯇꯤ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯕ ꯌꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯕ ꯆꯍꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯛ ꯊꯩꯗꯣꯛꯄ ꯌꯥꯗꯦ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯒꯗꯕ ꯆꯍꯤꯗꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯗꯣꯛꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯆꯧꯕ ꯆꯩꯔꯥꯛ ꯑꯃ ꯐꯪꯐꯝ ꯊꯣꯛꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯏ ꯑꯃꯠꯇꯅ ꯂꯩꯕꯤꯔꯛꯂꯣꯏ ꯃꯍꯥꯛꯅ ꯀꯧꯔꯨꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯪꯗꯕꯁꯨ ꯇꯨꯡ ꯀꯣꯏꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯂꯣꯏ ꯃꯍꯥꯛꯅ ꯀꯧꯔꯨꯔꯤꯕ ꯃꯍꯥꯛꯅ ꯁꯥꯟꯅꯔꯨꯔꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯋꯣꯝꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯅ ꯊꯨꯖꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯁꯥꯡꯊꯗꯨꯅ ꯂꯩꯔꯕꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗꯤ ꯄꯤꯛꯏ ꯑꯗꯨꯅ ꯁꯪꯒꯣꯏ ꯑꯁꯤꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯅ ꯃꯌꯥꯝ ꯈꯟꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯎꯔꯩꯈꯣꯝꯕꯅ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯍꯤꯡ ꯉꯥꯍꯤꯡ ꯆꯥꯔꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯑꯃꯗꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯜꯂꯕ ꯁꯥ ꯀꯌꯥ ꯑꯃ ꯎꯃꯪꯗꯒꯤ ꯃꯍꯥꯛꯅ ꯀꯧꯊꯣꯛꯇꯨꯅ ꯂꯥꯟꯗꯥꯍꯟꯒꯗꯧꯔꯤ ꯃꯗꯣ ꯑꯩ ꯀꯔꯝꯅ ꯊꯤꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯈꯨꯜꯗ ꯂꯣꯏꯅꯃꯛ ꯍꯟꯅꯤꯡꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯤꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯋꯥꯐꯝ ꯑꯗꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯧꯍꯜꯂꯨꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯀꯅꯥ ꯑꯃꯗ ꯆꯠꯈ꯭ꯔꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯂꯥꯏ ꯇꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯥꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯔꯩꯈꯣꯝꯕꯅ ꯇꯧꯔꯛꯀꯗꯕꯁꯤꯡ ꯑꯗꯣ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ